Hello friends, ma'am ꯒꯤꯗꯃꯛꯇ ꯍꯜꯂꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯦꯝ ꯐꯦꯁꯕꯨꯛꯁꯤꯗꯤ ꯑꯩꯈꯣꯏꯅꯅꯦ ꯋꯤꯗꯥꯎꯠ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗ꯭ꯔꯒꯁꯨ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯔꯁꯤꯡꯅ ꯐꯦꯁꯕꯨꯛꯇꯁꯨ ꯃꯌꯥꯝ ꯎꯔꯝꯒꯅꯤ ꯌꯨꯇꯨꯕꯇꯁꯨ ꯃꯌꯥꯝ ꯎꯔꯝꯒꯅꯦꯕ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜꯒꯤ ꯑꯣꯏꯅ ꯌꯨꯇꯨꯕꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯎꯍꯟꯖꯒꯦ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯣꯕ ꯀꯔꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗ꯭ꯔꯁꯨ ꯌꯨꯇꯨꯕꯇꯒꯤ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯗ ꯌꯨꯇꯨꯕ ꯑꯝꯗ ꯆꯪꯒꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯀꯩꯒꯨꯝꯕ ꯎꯍꯟꯖꯒꯦ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯣ sida thengnadri YouTube ta noina video yengdri mamangda makhada link lang happa leidru mem haidi pot chai yonbagi sida yung mem sida product ahum happy si suma fi lang na to any pot chai na hoina sida magi link happa sida commission tan biya gani ba for example aina sida pot am leire aba sigi posak si aina leire sigi mic si ko mem adu si aina review tawraga or share tawdabdi ko sigi link si ko add tawraga any video ama photo am dadum sigi commission tan biya gani ba adu comment tawgani hebdu sigi video sida step by step em da share tawzake video si le fuk tengbiyo adu sida option pirisi Myntra ga di Flipkart ka dine mem Flipkart no na direct sumna pot laibdo adudi kaisu kana fangde adu ikone se link happa kana gumni ko gi video engba natra post engba matamda adugi link dudagi mana direct changaga akhoi posak si laiba matamdi akhoi adugi commission fangane ba mem for example aigi sida aigi sagi sida ina link add tawbudu for example aise change ba sida yengo aigi video sida link ama uiko mem sigi link sida kanaguma videos yengai sida click taw matamda direct si Myntra da fangba pot oga Myntra da chatkrani Facebook da fangbu organ Facebook da direct chatrane ba mem sumain tawraga Myntrada fangba posakni si kanagumani sidagi laiꯈꯤ ꯃꯇꯝꯗꯤ ꯑꯩꯈꯣꯏꯗ ꯁꯤꯒꯤ ꯀꯃꯤꯁꯟꯗꯨ ꯐꯪꯒꯗꯧꯅꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯐꯦꯁꯕꯨꯛꯁꯦ ꯑꯗꯨꯝ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯒꯅꯤ ꯁꯨꯃꯥꯏꯅ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯝꯗ ꯁꯤꯗꯁꯨ ꯎꯔꯝꯒꯅꯤ ꯃꯌꯥꯝ ꯁꯤꯗ ꯌꯦꯡꯉꯨ sida yaudra mane link ain add tawkhida mane sida add taw punnamaktu sida u fangani sida su tawiko mem sinaba direct Facebook ta lae sumana kaiguma noi add tawraga paisa taningba taragadi comment tawgani habdu step by step ngasi video sida share tawjage video sulu fukteng bu skip tawbigano hadu tawmik tisi na punna ahan makta Facebook se open tawbiro badu sigi dashboard ke changbiro changa matungdi sumana uba fangani ma interface adu kaiguma sigi monetize se open oiragani sida fare oiraktu taragani option ma haigi sumana open tawbiro open tawra matungda mayamna sida kai changani hai matamda sigise zero aigi earning zero irisi mayam se click tawbiroba ai kaisu thone sijinnade mayamgi kanangai mayamda share tawjabni mayam video upload tawbisi nawsingi yamna kanagani si follow tawbiyoba aduma interface sumana u fangani sida affiliate partnership ana option am thoeko mayam adu se click tawbiyobi sinaw mayamna se click tawra matungda ma interface te mukka man u fangani sida partnership ki sinona earning lang uba fangani adu sida Flipkart commission ureko aduga Myntra commission sida ai hauji hauji zero ne ai su fangdri mayamda fangnai mayam video upload tawbisi nawsingi damakta kanagani na khallaga in mayamda share tawjabe mayam maroina adu sida ikone karaman link tawgani connect tawgani habda mayamda share tawjage adugi damakta sigi settings se mayamna click tawbiyoma se click tawra matungda sida yung mayam manage your affiliate partnership account connection hairko mayam adu sida Flipkart ka igi connect lay aduga Myntra ga su connect lay option ani koida piri Facebook sizinabisi nawsingna si use tawbiyoba adu sida aigi already connect layreko adu si karamana connect tawgani habda mayamda share tawjage ai si hojik disconnect tawgebako mayam ai mayamda su uhanjage si ai hojik disconnect tawraga amuk connect tawraga mayam su uhanjageba comment tawgani habda adu si disconnect si tawrage aduga si ai disconnect si halla nammage adu sida ai link layramado connect tawrogeba sida amadi layrasano adu mayam ko adu anisubase ai karamba link tawgani habda mayamda share tawjageba adugidamakta mayamna changfamdo adum khangnambani ko sida ma interface ono u fangani kone any post amgi sida add tawningba yagani adu karamba link add tawgani habdusu mayamda khanghanjage adu sida noina post khudingma u fangani ko earning se changasu u fangani adu sida hallaga sida adum click tawrasu yare mayamna sida click tawbiro adu sumana u fangyo ma interface se ko adu halla si Flipkart affiliate se click tawbiro si naw mayamni ko link tawnai damakta me ko adu sida su uramgani link lang hapagi partner adu ada product punnamaktu sida aduga si continue tawbiroba si yamna kanagadaba video ni ichin nawsinggidamakta paisa taningba Facebook tagi hadi monetize tawdabida adumna ichin nawsinggi serious oiba ichin nawsinggidamakta yamna kanagani aduna video si munna loifukta yengbiyoba sida ma interface sumana u fangani sida magi hadi condition adu ada punnamaktu mayamna follow tawbiro adu si allow tawbiroba mayamna si allow tawra matungda amuk comment thokani sida almost there ana sumana laani sida aikoigi phone number link tawbagi option laani mayam sida okay sida isa isagi phone number direct Flipkart ka link lainab number do mayamna sida add tawbiroba ai sida add tawrage mayam ko aduga mayam sida add tawra matungda sida OTP am lakani email na direct
ꯑꯦꯗ ꯇꯧꯔꯁꯨ ꯌꯥꯒꯅꯤ ꯀꯅꯦꯛ ꯇꯧꯕꯗꯣ ꯑꯩ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯒꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯣꯟꯗ OTP ꯑꯃ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯒ OTPꯗꯣ ꯑꯩ ꯁꯤꯗ ꯐꯤꯜ ꯇꯧꯔꯒꯦꯀꯣ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ OTPꯁꯤ ꯅꯝꯃꯒꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯑꯩꯒꯤ ꯂꯥꯁꯀꯤ OTPꯁꯤ ꯅꯝꯃꯒꯦ ꯑꯗꯨ ꯅꯝꯃ ꯃꯇꯨꯡꯗ ꯁꯤꯗ ꯑꯣꯞꯁꯟ ꯎ ꯐꯪꯒꯅꯤ ꯚꯦꯔꯤꯐꯥꯏ ꯍꯥꯏꯅꯀꯣ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯚꯦꯔꯤꯐꯥꯏꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯃꯥꯏ ꯏꯟꯇꯔꯐꯦꯁ ꯑꯃ ꯀꯃꯥꯏꯅ ꯎꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯒꯦ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ ꯃꯌꯥꯝ ꯑꯗꯨꯒ ꯀꯔꯤ ꯀꯃꯦꯟ ꯇꯧꯒꯅꯤ ꯀꯔꯝꯕꯅ ꯂꯤꯡ ꯑꯦꯗ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯁꯤꯗ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯦꯌꯔ ꯄ꯭ꯔꯣꯗꯛ ꯑꯦꯟ ꯑꯔꯟ ꯀꯃꯤꯁꯟ ꯑꯦꯟ ꯊꯥꯗꯣꯔꯛꯑꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯗꯨ ꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯉꯥꯏꯗꯃꯛꯇ ꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨ ꯁꯤꯗ ꯑꯣꯜꯃꯣꯁ ꯗ ꯀꯅꯦꯛꯇꯤꯡ ꯇꯨ ꯌꯣꯔ ꯑꯦꯐꯤꯂꯦꯠ ꯑꯦꯀꯥꯎꯟ ꯍꯥꯏꯔꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯀꯅꯦꯛ ꯇꯧꯔꯤꯕ ꯃꯌꯥꯝ sida suma thoga aneba you are in here now start earning ana ko ma'am masina magi condition adu adanu ufangani ma'am sida yung adu next se chatpiro sino ma'am na sida ko gi setup tawbu loire bi ko gi phone number link tawbu loire adu sida kamana video lang su guide tawri kamani ko na tawgan have the punna makto adu say next chat lagi ko adu ko karam any video am da kamal link add tawgani photo am da add tawgani adu ꯑꯗꯨ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦꯕꯀꯣ ꯃꯌꯥꯝ ꯁꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝꯅ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯁ꯭ꯀꯤꯞ ꯇꯧꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯎꯠꯆꯒꯦꯕ ꯀꯃꯥꯏꯅ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏꯒꯤ ꯒꯦꯂꯔꯤꯗꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯔꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯀꯃꯤꯁꯟ ꯇꯥꯟꯒꯅꯤ ꯁꯤꯗ ꯑꯩꯒꯤ ꯑꯣꯜꯔꯦꯗꯤ ꯀꯅꯦꯛ ꯂꯩꯔꯦꯀꯣ ꯀꯃꯥꯏꯅ ꯂꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝ ꯂꯥꯏꯕꯅꯤ ꯁꯤꯗ ꯆꯪꯉꯒ ꯐꯣꯟ ꯅꯝꯕꯔ ꯅꯝꯕꯤꯔꯣ OTP ꯂꯥꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯃꯦꯟꯁꯟ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩ ꯍꯧꯕꯗꯒꯤ ꯚꯤꯗꯤꯑꯣꯁꯤ ꯍꯥꯏꯗꯤ ꯐꯦꯁꯕꯨꯛꯁꯤ ꯑꯣꯄꯟ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯃꯌꯥꯝꯗ ꯇꯥꯛꯆꯒꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯏꯁꯥ ꯏꯁꯥꯒꯤ ꯁꯤꯁꯨꯃꯥꯏꯅ ꯂꯩꯔꯅꯤꯀꯣ ꯑꯗꯨ ꯂꯩꯔ ꯑꯗꯨ ꯃꯦꯝ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯞꯂꯣꯗ ꯇꯧꯔꯦ ꯌꯦꯡꯍꯟꯖꯒꯦ ꯔꯤꯜꯁ ꯃꯆꯥ ꯑꯃꯇꯪꯒꯣ ꯃꯦꯝ ꯑꯗꯨꯒꯤꯗꯃꯛꯇ ꯅꯁꯥꯅ ꯅꯁꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯦ ꯂꯥꯛꯄꯤꯔꯣ ꯑꯗꯨ ꯁꯤꯗ ꯎ ꯐꯪꯒꯅꯤ ꯔꯤꯜꯁ ꯐꯣꯇꯣ ꯏꯚꯦꯟ ꯀꯣ ꯑꯗꯨ ꯔꯤꯜꯁꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯦꯀ꯭ꯔꯦꯠ ꯔꯤꯜꯁꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯑꯃ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯁꯦꯂꯦꯛ ꯇꯧꯔꯒꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯗꯤꯠ ꯇꯧꯔ ꯁꯦꯝꯖꯕꯅꯦ ꯃꯌꯥꯝ ꯁꯤꯗ ꯀꯩꯁꯨ ꯑꯗꯨ ꯑꯗꯥ ꯏꯁꯨ ꯂꯥꯛꯑꯣꯏ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯎ ꯐꯪꯒꯅꯤ ꯑꯗꯨ ꯁꯤꯒꯤ next ꯀ꯭ꯂꯤꯛ ꯇꯧꯔꯒꯦꯕꯀꯣ next ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯗ ꯗꯤꯁꯀ꯭ꯔꯥꯏꯕꯁꯤꯗ ꯅꯈꯣꯏꯅ ꯏꯅꯤꯡꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯏꯕꯤꯔꯣ ꯑꯩ ꯁꯤꯗ ꯏꯃꯣꯁꯅꯦꯜ ꯑꯅ ꯁꯨꯝ ꯏꯖꯟꯈ꯭ꯔꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯑꯗꯣ ꯍꯦꯁꯇꯦꯛ ꯍꯥꯞꯅꯤꯡꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯍꯥꯞꯄꯤꯔꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯂꯤꯡ ꯑꯦꯗ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯁꯤꯗ ꯑꯦꯗ ꯄ꯭ꯔꯣꯗꯛ ꯑꯅ ꯌꯥꯎꯁꯤ ꯃꯌꯥꯝ ꯎꯔꯝꯃꯅꯤꯀꯣ ꯁꯤꯗ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣꯕ ꯑꯩꯈꯣꯏꯅ ꯂꯤꯡꯗꯨ ꯀꯃꯥꯏꯅ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯃꯥꯏꯅ ꯏꯟꯇꯔꯐꯦꯁꯁꯦ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯎ ꯐꯪꯒꯅꯤ ꯍꯥꯏꯐꯦꯠꯇꯪ ꯉꯥꯏꯕꯤꯌꯨ ꯉꯥꯏꯕ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯄꯨꯝꯅꯃꯛꯅ ꯂꯥꯏꯛ ꯇꯧꯕꯤꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯇꯨꯡꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯀꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯄ꯭ꯔꯣꯗꯛ ꯂꯤꯡ ꯑꯅ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯁꯤ ꯑꯣꯜ ꯄ꯭ꯔꯣꯗꯛꯁꯦ ꯆꯪꯕ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯪꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛꯇꯨ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯗꯨꯗꯒꯤ ꯈꯜꯂꯒ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯂꯤꯡ ꯑꯦꯗ ꯇꯧꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯦꯕ ꯃꯌꯥꯝꯅꯀꯣ ꯁꯤꯒꯤ ꯒꯣ ꯏꯠ ꯑꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯗ ꯃꯥꯒꯤ ꯄ꯭ꯔꯣꯗꯛ ꯄꯨꯝꯅꯃꯛꯇꯨ ꯎꯕ ꯐꯪꯒꯅꯤ ꯃꯌꯥꯝꯁꯨ ꯎꯔꯝꯃꯅꯤ ꯌꯦꯡꯉꯨꯀꯣ ꯁꯤꯗ ꯃꯊꯛꯇꯁꯨ ꯎꯕ ꯐꯪꯉꯦ ꯑꯗꯨ ꯁꯤꯗ ꯐꯦꯁꯟ ꯍꯣꯝ ꯑꯦꯟ ꯗꯤꯖꯥꯏꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯅꯤ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛꯇꯨ ꯁꯤꯗ ꯎꯕ ꯐꯪꯒꯅꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯅꯣꯏꯅ ꯑꯄꯥꯝꯕ ꯐꯦꯁꯟꯁꯦ ꯆꯪꯉꯁꯨ ꯌꯥꯔꯦ ꯑꯗꯨ ꯁꯤꯗꯒꯤ ꯄꯣꯠ ꯑꯃ ꯈꯟꯕꯤꯔꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯁꯤꯗꯁꯨ ꯑꯗꯨꯝ ꯎꯕ ꯐꯪꯒꯅꯤ ꯀꯔꯝꯕ ꯄꯣꯠꯁꯛꯇ ꯀꯃꯤꯁꯟ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯁꯤꯗ ꯐꯪꯗ꯭ꯔꯦꯀꯣ ꯁꯤꯗꯅ ꯑꯃꯨꯛ ꯐꯪꯉꯤꯀꯣ 13% ꯀꯃꯤꯁꯟ ꯎꯔꯦꯀꯣ 15% ꯐꯥꯎ ꯐꯪꯉꯤ ꯁꯤꯗ 13% ꯐꯥꯎ ꯐꯪꯉꯤ ꯑꯗꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯁꯤꯒꯤꯁꯤ ꯑꯣꯏꯅ ꯈꯜꯂꯒꯦꯕ ꯁꯨꯃꯥꯏꯅ ꯅꯈꯣꯏꯅ ꯑꯦꯗ ꯇꯧꯅꯤꯡꯉꯤꯕ ꯑꯃꯗꯣ ꯁꯨꯃꯥꯏꯅ ꯑꯦꯗ ꯇꯧꯕꯤꯔꯣ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯁꯤꯗ ꯑꯦꯗ ꯇꯨ ꯍꯥꯏꯁꯤ ꯃꯌꯥꯝꯁꯦ ꯑꯦꯗ ꯇꯨ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯁꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯅ ꯑꯣꯇꯣꯃꯦꯇꯤꯛ ꯑꯗꯨꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯦꯞꯀꯤ ꯑꯣꯞꯁꯟ ꯃꯌꯥꯝ ꯊꯣꯛꯑꯝꯒꯅꯤ ꯃꯊꯛꯇ ꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯦꯗ ꯇꯧꯕꯤꯔꯣ ꯁꯦꯞ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯗꯛꯇꯨ ꯂꯤꯡꯗꯨ ꯑꯦꯗ ꯇꯧꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯗ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯈ꯭ꯔꯣ ꯑꯗꯩ ꯅꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯞꯂꯣꯗ ꯇꯧꯔꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯀꯤ ꯔꯤल्स ꯊꯣꯛꯄꯗ ꯃꯌꯥꯝ ꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗ ꯊꯣꯛꯏꯀꯣ ꯃꯌꯥꯝ ꯁꯤꯗ ꯊꯣꯛꯑꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤꯗ ꯊꯣꯛꯏꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯗ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯁꯤꯗ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕꯅ ꯅꯝꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯗꯥꯏꯔꯦꯛ ꯃꯤꯟꯇ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯆꯠꯈ꯭ꯔꯅꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯀꯩꯒꯨꯝꯕ ꯁꯤꯗ ꯆꯪꯉ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯃꯤꯁꯟꯗꯨ ꯅꯈꯣꯏꯗ ꯐꯪꯒꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏꯅ ꯂꯤꯡ ꯍꯥꯞꯄꯒ ꯑꯃꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯗꯨ ꯐꯦꯁꯕꯨꯛꯇꯒꯤ ꯌꯥꯔꯤꯕ ꯃꯌꯥꯝꯁꯨ ꯈꯟꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯇꯨꯡꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯀꯩꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯑꯗꯨꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯗ꯭ꯔꯤꯕ ꯃꯃꯥꯡꯗ ꯏꯪꯂꯤꯁ ꯆꯦꯅꯦꯜ ꯄꯨꯝꯅꯃꯛꯇ ꯔꯤꯀ꯭ꯋꯦꯁꯠ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤ ꯑꯣꯔ ꯄ꯭ꯂꯤꯖ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯦꯜ ꯑꯥꯏꯀꯟ ꯑꯣꯜꯗ ꯊꯝꯕꯤꯌꯨ ꯃꯇꯨꯡꯁꯨ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝꯕ ꯀꯥꯟꯅꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯣꯂꯦꯖ ꯑꯃꯁꯨꯡ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁꯀꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯌꯥꯔꯤꯃꯈꯣꯏ ꯑꯩꯅ ꯀꯩꯒꯨꯝꯕ ꯄꯣꯁꯠ ꯑꯃ ꯇꯧꯖꯈꯤꯕꯅꯤ ꯐꯥꯏꯅꯦꯜ ꯃꯦꯠꯆꯀꯤ 1K ꯐꯥꯎ ꯄ꯭ꯔꯥꯏꯖ ꯂꯩꯒꯅꯤ ꯃꯌꯥꯝ ꯒꯤቭ ꯑꯋꯦ ꯑꯗꯨ ꯃꯌꯥꯝꯅ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯑꯗꯨꯒꯤ ꯔꯨꯜꯁ ꯑꯦꯟ ꯀꯟꯗꯤꯁꯟꯗꯨ ꯃꯌꯥꯝꯅ ꯐꯣꯂꯣ ꯇꯧꯔꯒ ꯃꯌꯥꯝꯅ ꯐꯦꯁꯕꯨꯛꯇ ꯄꯣꯁꯠ ꯇꯧꯈ꯭ꯔꯕꯅꯤ ꯐꯦꯁꯕꯨꯛꯇ
ꯀꯃꯦꯟ ꯇꯧꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯄꯨꯝꯅꯃꯛꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯝꯃꯨꯅꯤꯇꯤ ꯄꯣꯁꯇ ꯑꯗꯨ ꯑꯣꯏꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯤꯌꯣꯕ ꯑꯗꯨꯒ ꯄ꯭ꯔꯥꯏꯁꯇꯨ ꯉꯝꯕꯒꯤ ꯂꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯨꯗ ꯕꯥꯏ